A very good evening. Notice window gi dialogue swimming tabir punamakpo han ba makta da dong HIYAI matong bramna punamputraam cheboloinena ikokno na kurumjari. Ngasi notice window na khanani ne na budamta pokachari ba ngasi topic Safe Manipur echoed at Delhi protest hariba topic asini koigi numit kharani gi mamangdagi koigi Sonam Wangchukna NTA na lauba exam da hariba koigi NET ki exam sida question paper leak oikibana maram orakanda tongan by koigi satra mahiroi NET ki aspirant taraga mapan suicide tawraga sikhibasiga mari leinena masida jantar mantra da mahagna hanga strike check tharapasi numit kunga mathoini subada mahaksi phajan ki edo phajali basi gi mathakta amuk hariba koigi union education minister Dharmendra Pradhan asi resign tawgadabani haibagi demand asi chathaki adumakpu ngarang maksu hairibas asigumlaba chathariba koigi protest asida adukimatik mahiroi singda lathi charge tawki aduga hairiba laiba ngasigi asigumlaba Delhi gi issue si koigi Supreme Court ki judge amana satra naharol mayambo cockroach janta cockroach gumbani hairiba adagi mayam hauraktuna hairiba koigi protest asi jangsilapani adumakpu ngarang nahangi koigi tongan ma pauche singi headline dasu hairiba asigumlaba issue sigi tekchak punamak koigi NDA gi lengak na pogadabani haibagi waphamsu thamli adumakpu ngarangi leiri thoiba asigumlaba jantra mantra da pangthoiba asigumba protest asida koigi sikimis macha amana t-shirt koi Safe Manipur haiba t-shirt ama litlakanda hairiba issue sigi marakta adumak Manipur gi issue sigi matang da su dumak miyamda mitnana kong oiba yaba koigi matang masu dumak akoina social media da uba phangjai hairiba akoigi miyoy aduna Safe Manipur hairiba Manipur da hojik thoiba conflict sigi matang da hairiba akoigi protest thokpham manakta lairiba akoigi journalist sing da hangba matamda Manipur gi issue se hangba matamda makoisi response pibagi mahutta makoina avoid tawraga ignore tawbagi mami su chawna ui aduna hojik lairiba phibam sida national gi thakta lairiba national gi thakta lairiba sumba media housing su adumak miyamna godi media haina kauri pasi masi aduki matik masi adumak tholiba maming siga makoina tawthoriba thabak thauram singsiga adumak yamna chana rabra suna rabra haibagi wahang amakhak sulagli adubu hojik thoiba NTA na lauba exam da miyoi taraga mapan laikhidabaga mari leinana hauraiba protest ida Manipur safe oidre Manipur se convenasi haiba sikimis macha amana puthoriba sina takpadi tongan ba north east ki mafam khaktana tana prithibhi gi mafam khuding makta hojik India gi saruk ama oriba Manipur si mai chaga leiri habisi khangi adumak oiraga su media national thakta leiriba media house ti adumak Manipur gi chap chaba issue si masidagi nathairaga chatpagi mami makhaksu uri haribasida ekoina government of India na kari hojik leiba protest amadi Manipur gi issue sida kari positive oiba miyeng yengapa yaba yage haibagi matang du da koina khanane ne nabgidangta pukachariba topic asibu koigi tongan ba panelist ahumna saruk yabiduna masa gi oiba warol kyama thambiduna mapung phahan bibagani ahan bamakta da koigi panelist ahum sakaminga konana takchabugi tanjadung tang miyang bi famda thamjage ahan bada pabung o nabakishore retired IAS former chief secretary pabung taram nokchari ani subada oja CH BIRENDRA senior journalist oja BIRENDRA bosu taram nokchari Thagachari oja ahum subada oja PAOJEL CHAOBA editor Frontier Manipur oja PAOJEL CHAOBA su taram nokchari Thagachari yam nungaijei Manipur da thoiba tongan ba matam gi oibe issue sing sida khananai ne nabidong ta pokachari ba sigumba platform asida isa gi oiba warol kayama thambigani haibagi wakhalonda mamal yamlaba matam khara khajiktang kaithokpiduna studio da lengthok pirakpagi damakta hanna north east window gi maikai dagi panelist ahumpu thagatwa phongdokchari ngasigi pukchari ba topic asiga mari leineba han ba wahang si pabung nabakishore lakchage pabung hojiksi haiba Manipur gi issue si han bada haidi magi haurokpham issue si yamna laikre adumapu ST demand gi observation haibadi ST pigani
हाइबगी कनो मखकी दगी हाइरिबा खोगी 2023 की दा दुदा रैली मा चटपा हौरकांदा मदुदगी थोलकप कोर्स अमसु दुमक ओइरी अदुगा हजिक दिल्ली दा थोइबा NTA ने लौबा एग्जाम सिगिदा खोगी हाइरिबा ngसागी खोगी सुप्रीम कोर्ट की जज समना छात्र महैरोई सिंगसी कोक्रोच का पांखकनी हाइरुबा सिगी मथक्ता सुमाइना मियोई एस्पिरेंट तरागा मापन सुसाइड तौरपसिना मरी लेरकांदा हाइरिबा मथंग मथंग चिथोगले अदुमकपु हाइरिबा NTA के एग्जाम सी रिफॉर्मेशन तौबा मसु तंगाई फदबा अमा लेरब्रा हाइबगी वहंगसु लई अदुगा NTA ना लौरिबा एग्जाम सी मसिगी एग्जाम सी अंगांग हाटपा एग्जाम अमखक ओइरब्रा अदुगी मथक्ता मेडिकल तंबा हाइबसी यामना ट्रांसपेरेंट ओइना मखोंग याम सेंगबा महैरोई सिंगना तमगदबा अदुगुंबा हाइबदी डॉक्टर हाइबसिदबु नेक्स्ट टू गॉड हाइनरिबनिना अदुबु हंदक लीक ओइबा मतमदा BJP गी मी सु दुम चेनखिबा लई अदुमकपु हजिकसे मखोई थिगा खोकतना अदुमक्ति तौरी अदुमकपु धर्मेंद्र प्रधान सी रिजाइन तौ हाइबसी हजिक फौवा कोई यूनियन गम ngасai ची अमखक्ति थोई मदु हाउ फार कदाई पु योना लेजिटिमेट ओइदे हाइबदुमक्ति चप चाना खंगद्रि अदु पाबुंग मसिगी मरक थतना सिक्किमिस मचा अमना सेफ मणिपुर हाइदना हाइबा मतमदा अदुम अखोइना उजबदा लैरिबा मनाक्तुदा लैरिबा अखोइगी जर्नलिस्ट सिंगदा हंगबा मतमदा अदुम मखोइना पॉजिटिव ओइबा रेस्पॉन्स पिनिंगदना अदुम नाथैबगी मवोंग मसु दुमक उइ मसिमकना नेशनल थाकता लैरिबा मीडिया हाउसिंग सी गोदी मीडिया हाइदना मियामना हाइनरिसे पाबुंग मसि यामना मरिक चुमब्रा हाइबगी ममी मखक्सु तारगली सुमाइना लैरिबा सिगुंबा पॉइंट सिदा पाबुंगी असेसमेंट दा पाबुंगी पॉइंट ऑफ व्यू दा पाबुंग करी कमाइना थंबे पाबुंग थंथम होजिकी सेफ मणिपुर की कनो से लाख त्रिंगे ममांग लाइब कंटेक्स्ट टू हरप अंडरस्टैंड तो शेरिबा कंटेक्स्ट से तो वदे कोई के सुप्रीम कोर्ट की चीफ जस्टिस सूर्यकांतना यामना कैजुअल होइबा रिमार्क अमा सुप्रीम कोर्ट ता पीगी भाई तारे को कोई के इंडिया ता लेबा अनएम्प्लॉयड और यूथ सिंग से दे लाइक कॉकरोच है ना समाइ तौना कंपैरिजन अमा तौरुबने हरिबको मतंदुदा समाइ तौरुबसिदा कोई के अनएम्प्लॉयड और यूथ सिंग यामना कनो सी थबिं खां फंगदना कइबा कानदबगी मओंग से मखोइ सिगी वैल्यू से लेतबई मओंग दा पीरबा रिमार्क सिदा कने कनवो बोस्टन दा USA के बोस्टन दा लेक तंबा अभिजित दिपकेना मसिदा मागे कनोदा ट्विटर मागे ट्विटर अकाउंट दा समाइ तौना तौबुसिगी मतंग दा करी हन मागे पोस्ट अमा तौरकपको तौरकपसिदगी मागे मिलियंस ऑफ फॉलोअर्स लाकपा दुई मतुंग दा हुजिकी हारिबसी मूवमेंट अमा होइना मनि इंडिया दा लेबा अनएम्प्लॉयड यूथ सिंगी मयांगी पेंदबसे फोंदोंनबगी अदुमबगी आउटलेट अमा होइना हुजिकी कोक्रोच जनता पार्टी से सेमेदनको अदुना मसिगी कनोसिदा मसिगी कनो प्लेटफॉर्म हाई तारे कोक्रोच जनता पार्टी के प्लेटफॉर्म से फोंदोरगलिबसी इंडिया की लेरिबा अनएम्प्लॉयड और यूथ सिंग मयाम सिंग सिगी फ्रस्ट्रेशन मसिदा गवर्नमेंट ना स्पेशली सेंटर लेबा गवर्नमेंट की पॉलिसी प्रोग्राम दा सोइरकपा अदगी मधुना मरम मोइदना अनएम्प्लॉयमेंट की चांग से नोम की हेंगलपा मधुकी थेंगदरिबा डिफिकल्टी मयाम सिंग सिगी करी हनी मसी फोंदोकनबा ओइना फोंदोकपा हरकपनी अदुना होजिकी कनोसी अहानबदा जंतर मंतर दा प्रोटेस्ट तौरे जुन की तरीके अदुना म तौरे को तरिकुंदो और माले को तरिकुंदगी होजिकी मयाम से प्रोटेस्ट याम पीसफुल ओइबा मोंग दा तौरे अदा मधुदा थममीबा 1 पॉइंट एजेंडा से गवर्नमेंट असोइबा सिंगी मरकता याम चाउना ग्लेरिंग ओइबा करी हैन मिस्टेक हाइ तारे को यामना हेक उबदे इराइ लाइन उबा सोइबा से होजिकी कनो HIYAI ना पनगरिबा नेशनल टेस्टिंग एजेंसी ना कंडक्ट तौबा नीट UG की मेडिकल की कोर्स ता MBBS ना सिंगबा तंबगी सिगुम टेस्ट ता क्वेश्चन लीक से पाक चाउन ओइखिबा मसिदा ngасai su पनगरे को छात्र मयाम सिंगी निंगबा काइबा पेंदबा अदुना मरम ओइदना छात्र 53 मु सुसाइड तौगिबा खोकिबगी वरी लेरे हरिबको अद मसिगी सोइरिबा रिटेस्ट से तौरे मतलब ngasi manga taruni mong the result so haidokre hariba retest tawwa dubadi fare ada masida jan incompetence of the kari hani education minister ni mahang mako oibadina
Ministry of Education Government of India gi sida leiba Dharmendra Pradhan na minister hoibani na mar masi responsibility logadabadi ma resign to haibagi dabi si haiba jun gi tarik kundagi dabi to lai siga loila loina na hojiki karine climate activist oiriba kogi sonam wangchuk su madudagi hunger strike unto death hana mai tong to gre ariba ko ada khongjan sida mi mayam support torokpa sida ngasagi parliament gi session je tarikunda handaki tarikunda hoba ada parliament si khwaidagi khwai chawwa adugumba kari haini laisang hai tare ko temple of democracy haribane ariba parliament si abaramda ngasagi india gi lairiba mp mayam sing minister prime minister mayam punsilaga leba ki weba issue mayam khanagada mafam sida ngasagi lairiba jiki cockroach janata party ki leader sing amasung makhoi ki sympathizer mayam sing je laga parliament da chalaga hariba Dharmendra Pradhan si resign to bagi dabi si khoi tham ki bani hariba ko aduma nahan to gudana tra ngarang su torok ko ngarang torok sida hojiki kano ekhoi ga Manipur ga mari le neri di Manipur da su crisis ama leiri conflict ama sahi ohum hen basi conflict si without any solution adum chatha leiri masi su center ge leiba central ge authority haidare go government of India prime minister home minister masi na su makhoi ge puning changpham thoi makhoi na masida karimata attention pidana leibasina maram oidana Manipur gi praja singse yam ware adu da natra Manipur gi leiriba kari haini territorial integrity si wawa kai gadra haibagi akiba leiba aduna Manipur se shape Manipur haidi Manipur is now in danger haibani hariba kariguma kanaguma mai khoge normal life ta kanaguma danger lairaba yum mai cha abana traga karinoma awa abra taruma tam de khoin harise help me haina mai to adu mong da shape Manipur haiba kanu si slogan se lakpani ada slogan se hariba te Dharmendra Pradhan resign to habigi marak to da se Manipur haina hapsil lagba se yamna su maram su sai kaina haida Manipur gi crisis se central government na yam aswam kuiba se mase thoksabi da ba haidare ko maitiron da haraga mase problem se solve tawna bu tawino bu hona da ba ad amarom da lairiba sigum issue yamna crisis lairaba awaba taraba community mayam singi marakta kari haini yengthina bana maram moidana hojiki highway sing chathok chasin yada ba port ki maman tangwa ngasagi economy da yamna kari haini phium chadana sokil lakwa si mayam sing sida sigi matang se national ge leiba media sing ki kano sing sidam khona su attention pibi da ba makhoi ge delhi da thokwa incidents hagadra events hagadra maduni hen importance piba aduna india se yamna buddhist chawi adobo akhoi ge north east especially Manipur gumbagi matang events sing je makhoi na khara su mirai bugum tawi hariba aduna ngasagi kanwana hariba mase godi media adu ada haidusu harapudi sumi kaina haida haiba national gi leiba media sing se ayambana kaya kari hani pasha paiba mi capitalist sing loin oi gre moin on to gre hariba se khudam moina adani na ndtv oi gre adagi ambani na ngasagi news 18 gumba kari gumba channel me amji on to gre hariba hoji leiru se times of india gumba indian express hindu gumba khara leiri adubo ayamba tv channel koina republic gumba kari ka se di all kari hani sold out hai tare ne ko all out bjp gi supporter oi lai grabne hariba ndtv se hanadi neutral oi hojik su madi neutral oi gidre ko adu leiba tv channel sing adagi natraga haiba news ki channel sing sida leiba work toriba employee sing se ayambana makoi gi owner sing haitare owner haidi hojiki capitalist oiriba so businessman sing sina makoi apam du matung report tawe hariba masida kana gi matang na report tawga ge tawroi dage haiben sing masi makoi khando khanjin tawwa masina ne koina godi media ise godi ase isam samna haidi moi di patronage phangba haitare ne ko aidena kumba businessman sing dugi adumai tong tawe ada laibak thibadi khoi ge kano se situation se masi kanana tholi no akom de khoi la ka du shape Manipur se who is going to shape Manipur natra is it the government of India or is it the government of the state of Manipur natraga Manipur gi praja singna khoi Manipur bu shape to bi gadra ise
masi su amuk ikoi da kopna sum nei na ba yai hariba ko ada responsibility si kari hani thangai changbage di immediately responsible oibasidi aikoi ge problem si Manipur government na save tawgadabne na aidi khalle hariba aduga central government na masidai da karigumba makoina negligent oiraga su makoina thausa da bagi tawraga su masida daita logadoi je khoi state government ni state government moina tawbangam da thau dai khoi tawngam dre masi tawbi wana moina haiga dabne ba central government da aduna aroi bada mu what is the role of the people of Manipur? Manipur ke people singi di moi di demand to ba moi di pressure group oi ba mai koi Manipur je shape to view na highlight ba se kui ra bane ri ba adu language di khena ba yai ko koi conflict solution view hai ba se koi bu shape to view hari bane ri ba koi nungsi na koi shanti oina mafam ma se da koi leijage koi bu adu ba pursi ji hingan view hai na paja singna dabi tau lak ne hariba dabi tau laga su state government na masida sarkar gi lenga nga ko heita bagira natraga asongi lairiba BJP gi central leadership na koi tumina layu kaim da tawnu haina ma koi sida athing ma thamak padagira somehow ai koi gi se yamna kari haine koi na yengwa da Manipur gi situation se yam aruba situation hai tare ko aidi yamna kom da taraga ai koi ji kakhat pangam da ba chingkhat pi no bu leita ba aduna awa ba ta ba adumba ge situation amani hainai hamai round se thamjage. Okay, thank you very much. Actually babung makhat chatha jaboine oja paujel jawa da lakjage oja paujel jawa asida babung na su hoji thambi ba aduga khoigi protester singi marakta khoigi safe Manipur haibagi kaino makak yaw sigi matang se da babung na oje habi who is going to save the Manipur, whether the union government of India or the state government sina kangadori bra habse sigi jantar mantar gi si hairi ba khoi ki monsoon session ji haubada NTA amadi aduga ngasai gi khoi gi mandir gi paisa khomakpi matang su babung khanabada paisa du marakta haihatlame haibagi amasu congress ki mai kai dagi tawrapam kaksu yawidana ado handaki khoigi Tamil Nadu gi Vijay Thalapathy na makhoigi lamda temple gi paisa sing di only temple the season nagadabane haidana atopa purpose the season are have to thamgre aduma who is going to save the Manipur harapai matang chida sigi si hariba siki miss macha sikatanata natana ikui ngai gi mamangda imagi mairagi team na chalaga jantar bantar da akoi student protest ka tawrubadu su babung ningjing biko oja paujal chaw ningjing biko masida khoina phangjaba sources ki matungina report ki matungina phangbasi da khoina tajaba pausi hairiba imagi meragi team singsina chatlaga unaba matamda makhoina hairakpase akhoina kaidaudoino masi na khoigi Manipur da thokpani masi state list ni aduna noi gi lairiba MLA noi gi legislature singsida pressure se makoi da pihalo haire e habase simak masigi report se phangje ba oja paujil jakba adubu haire ba union government da gi madugi response to piraga laga su still akoi gi Manipur government di hoji kari gumbam ta tawba ngamdri ba even khoi gi ngarang homecoming ceremony gi matang da khoi gi oja khemcha na thambasi hojik se tapna irang laksil lak i hairi ba haibadi khoi gi Central Security Force Army aduga AR CRPF BSF aduga state force sing je punna apunbo oina tuna chaminera kanda tapna irang laksil i hairi ba irang se laksil aga dingarang handa akoi gi kukina mai thabadu thagadra adu issue si thoi be issue sing si solution jing asi bo amata phangdri ba makhoi taruk tawagi mi mari phare haire trongla amata phangdri ba adu bo karamba ground da irang se tapna laksila ino ha ba si ju miyamna hangba ya ba wahang ni adu ka ngasagi chatlu rakanda nakhoi gi hairi ba MLA legislature sing china pressure pihallu hairaba phawba khanga si bo ta makhoi na kemta tawba ngamda ba se even atopa state ki macha amana bok safe Manipur haira basi bok ta khoi gi lairi ba mayam gi representative sing chida makhoi da kemta moi gi mana da kem chang de ba sigi matang si kamai chang han doino makhoi da kem darkar oide mana pai ba horok da lambi yam phare lambi thong se me haire babung hojik lambi
loi pot holes ni akhoi gi mayai lambi gi horakpada function amada contractor sing da kokhatana tawni tha kya bo manung de loisan doino kaina khoi mayai lambi gi si thau chu ya yadra bane ba kari no sine da tawri si lambi se me hai lambi du su quality maintain tawde adagi irangi solution ji porakte government of India the pressure people sungamde aja paujel chawba kari karam be assessment pibe aja paujel chawba gi point of view da khoi gi assessment ti khoi gi tongan be issue myam se yam leiman gi na ko haibade haibade myam lambi thong gi chawa phangdaba gi IDP gi ko sigumba khoi gi problem sing se adum matik yam badagi khoi gi Manipur myam se kari hai tare ngale ga ojiki mi hat ki bu ngale kaw gi ba adagi lami phata bu ngale ong kaw gi ba ko ID problem ngatang le ong kaw gi ba matang sum sakhiu do haina bam sum wer hang de ko khoi aduga kari hai tare adum swai da dum khoi dum as masi khoi gi Manipur gi problem sing me am le ri bani na khoi je khaibung ju ta leiba haibadi ahum thong segai ba hai tare Naga singi area ma, Kuki singi area ma, Maiti singi area ma ko. Hai base trifurcation nam tawle. Sigi matak sida akhoi gi leiba political situations di akhoi cabinet bo expand to ngamri. Yes. Proper eba department sing sigi magi minister ma hapa ngamri ko. Aduna akhoi gi hujik leiba laingak se taseng na kyam kuina chakada wono hai di magi mandate ti kuiroi. Ha mari mnga tanga na mani. Yes. If kayamba election lagta gadi lagta kana amane ko adu hojiki lay film je de akhoi myam se loina mak adum irang amada adagi yamna achoba violence amasum makan se ju myam gi akhoi atop keno myam haijaba tare ko issue myam haijaba tare karam issue no haiba kan se da hojiki naha sing thengnari ba adu gumba issue haijaba tare akhoi gi tung da hok toriba yumbi sing da thengnari ba adugumba issue karambano khwai maru eba khunayam da khwai maru eba pot khara si kari no haiba kansida akhoi gi education haiba simadi khwai gi maru eba adugumba sector amne nokje education sector sida akhoi gi leiba naha sing sina makoina ayuk nungthin nungdang tumdana khona jara kanda exam pass tawon khona rakpa makoi gi kai haitare future je maduna shape to doine aduda ayuk nungdang khangdana yamna confident toine yes aina sigi kano exam se kano ngam crack to ngamani highway gi mokoida at least hope amadi le yamuni mokoida masa thazabam lenguni mokoi parents sing ju khalanguni bai icha se lai su am tam tara gadi si bodi ngamni ko han yes parent amadi assessment to din akoina poi bi chaw bani ko adu ta gadi huji haiba naha sing sina huji gi haiba mokoi kum tongan NET ka ka sunna tek CBA sig leiba leina khoi yam leigre hai tare tongan ba khoi issues me ama all over the country ko India ge leiba country sing sta adun masigi issues sing si tackle to ngam the government hai jaba tare ko khoi gi center de pari ba khoi gi lenga adu kana wudna te yamna ngai bu na te maram de sayon manu pa mana khoi prime minister weramani na khoi gi education minister di lai haita no pam dum or sum ya rank khale ko ana masine khoi jik le ba cabinet ki union cabinet ki kano se par larik haita su kisu kai de khoi gi government de pradan du khoi gi larik haita su kisu kai de ikai ba kitang khangum ma thau tai no ikai ba khang ma ji kamai to ke the mai macha ma su myam duna a whole generation next generation amana nang yare oja akhoi chatpiro akhoi myam nang sung pam de haina sonam wangsu haibu no pa sina akhoi activist na thola kan ji ma ji ma masagi na te tori ba hunger strike to hayeng kun tung da hok to ba na sing ji future ji kan ma na chara helise adu ta ga di hojiki na sing sina akhoi gi mak ta smain to bi de haya kan ji da tongan ba momentum amasum gather tori urak e ba khoina urak pa kan ji da akhoi gi ngarang nong ni humni si da amuken search la violence la Delhi da ai matam kuire matung da lathi charge to kai je khoi ta da kuire hai tare ko du matung da smain to na center ni adagi administrative center ma oi bani aduna hojiki mafam sida khoi gi
Jantar Mantar Gumba, Yamna, Keno by Haitareko, heart of the Hoki capital over, Mafam Sings the Amana Iran Horpa, Adusu Kanana, Mahiru Singna, next generation, Cockroach Hyberwine, Isai Shushin Horpa, Adugumba, Hioman Hajavatari. Anna Masi Yanguya was the multi-folony Yang Kale, Madam the Nahasing the electricity, no, have a consider corruption to have corruption, cried no. Quite important over sector education. Education the corruption to Ravina, Ahoyam Tole. Madam the Makoi never direct effect direct effect of the future of India. Manipur is your minister. Okay, high future Masik is a Yamna corrupted over system, Sakita, the Canada, like a kind of window. Madam J. Makoinum Hanaxi Yamna Pielata Pondropo Canadi. Hanadagi, Akogi, Indiagi, Akoga Sahabi, Mamang speaker Yaman Zohabigre, Modi government ki. Yes. Akogi Chaiwalagi, Magi, Simangangu, Simato, Aduga, Kanam Iram to India, Pakistan, Givarim Tolonico. The gis from the Kanam like Hindu Muslim Gipot and Putrokani. Adugumba, Akogi bias toiva. Journalism ethics out of Kangu me am tantu was and the Manta. Machine more how later on. Maggie Karika and Goswami can Lagos, with me, I'm not going to but Mako is a good media, get top rank. I like the Leva, the Om Kasyap kind of lady and the Pimia, and Rubiga, Heging with the drama to woman, but Heging with the Masado psychotic woman, but Adum Kangu. Hijabatareko, Adum Kangu sings Hanaxi exposed to Nahasing. Adum Mataktam, Akoigi figures Hijabatar, role models. Role model Hakans, the Akoyan Thai Manipur, Shimay, Bakan, Akoigi, Hindi film yaring it. American Haven Passan, no not tolling is the way Kayamat se Kayamat and Namayang. Yes, yes. Horse young Birambia, Marumpansing and Birambia. 70s ki the labor Kangu sing hatari 70s generation of Kangu sings na ada masi sima je pram hit chale power akoi sum sima yang pagi sum tok padi khala kan ban tok re ko adu matung da mokoi na number sima ma yam phaje na akoi ke 3 edit haibra madu gi potom di yang hoi hoi sima du madi ada mana huji ga hai was kano se sima je Son among the base over, moment inspired over film Lana. Adu Sukaramano Hakan education systems, India education system and the policy Masizana cannot mechanical over system of order. Masis Mahiro sings the Kayata Makong is forward out of the box thinking Tambiba, Adum system of having education the Malena Haitari. Who's it park of Punakanazu Mokomono Motote and Hire? Adu Zenzino was attacked or Pakan, the Modem attacked over. Don't Baki Kari politicians yauna, politician with them ledger record. Film star Haitar. Film stars in Citizen, Amitabs, Americano, and okay, Ritik Roshan Hera. Other the lawyer, you cannot say. Yes. Makata, the Kapan Kang Razor, Adu Makangu sings it. Moromo talk to you. I do exposed to level. And live films at the paradigm shift from Hijabatako, paradigm shifts, Karamano, have a consider. Nahasing Indian youth sing hina Makuta Huzika Haiba Proteski banner Parakans we want justice we want a fair system having a fair system no Havakanda India constitution pig the Wadumba fairness not a never Huziki Yambio Akogi Manipur down Halakans Masai host in the Hangiri command of the Iran selection Reno Havakan Manipur Iran 48 hours from 2000 May 3rd 2023 no need the lesson Adumba issue Manel. Who's also a tell is a kind of Punjil Lakana Quimiam, Omzilagasum Tamba, Amagam, Kanahan, Amamagasum, Hainan, Amamulanhan, and mine to engage the Aquaji Shaggy law call in a Mino in law with a pipium high call within a Nupasi, Kimis Nupama, Zika Haiva, a Dicaric Haidana, Mano and law with it, set Manipur. And a Hogi voice to the crimes. Hoy voice in a more transparent with the youth Hijabatare. Non-political with the Adugumba missing. Seizing you tugging her. Kadinaka and the Hogi Ladina, Pau to tie, set Kraken to tie. Heck, Iran, to a good thing, Hogi, Mamans, Layal to Wa, the gay Hectamanda, Simatoduri, GPA the Capiro Organico, GPA activism, I'm
moju khara thulak to chakre kai ta khai yaw ko yeng se adu gum me ma de attention gum yam pam sa ba da me ma na kap khong to bu khop yeng mo de wa ba na sing ju khara yaw ri hai ba ta adu moi si phim ju kan khoi aseng ba seng ja ba essence yaw ba hai ja ba ta khoi for example youth of Manipur has youth of Manipur have a when sum yeng ba kan mo si non political oi ba yam transparent oi ba maning the in da ba adumba movement ai ran khale adu tagdi huji ji hangning mam le tari naha sing ji krai khage akhoi Manipur ki naha sing krai khage hada irrespective of community ki wai ni kon haijai sa maitai ka tagi wan jama ki wasun te but the youth of Manipur have moina maitai youth naga youth adu youth adai pangal youth in harm them youth of Manipur have adu ki missing ji krai khage naha sing ji krai khage have nataga lai ri film sing na akhoi ji woman gi naha sing ji woman gi na akhoi kharak pam yaw bai tare ana akhoi to sida kaina muji lethargic orak adugumba film da lei grabra but the need of the hour is moi gumba yamna transparent oitaba yamna selfless oiba amadi yamna tasengna haikana sida tungi damakta matik chaba adugumba yumbi oitaba mi singse krai khage haiba waina naha singse krai khage haibani and of course adu mathakta mu akhoi gi mahiroi kangu myam su leri ko tongan ba sangsan me ama moi ju sem film da moi chap khaira kan sida khoi ju mai magi canon le jabani na khoi gi adu da habi jabi me am le jabani ko adu potu da khoi gi national importance oiba education ga mai lena ba youth movement ka mai lena ba sigum ba di yaw ji khoi tal ba jala akhoi Manipur da problem me am le na khoi smai to na sigi problem sing sing yaw hai ba habi film oibra akhoi ni khangje ningi je aduna akhoi su tasengna har kan da revelation hai was mit pangthok pai ji akhoi sei yam ta ka su ngasi da pangthok pa yaw ri ai ba pangthok da ngai de american ji khaga yin ngam ne sulung si dre ji natra mai si ma matang tholo ba na khoi yeng de la na khoi angang sin da wai sin pa si ya na bo ko to film lai aduna akhoi gi hujig lai ba present moments de akhoi an kharo oi ba akhoi miyai chalak pa mathak da lai ba sing sing na akhoi lai ri ba naha sing se sidai sida kitang advice suggestions adagi akhoi solidarity haidar ko sema utpi da kan sida ulau da tar gadi haye moina kitang hena phajarak pa timing ama natraga kitang hena nuar ta timing ama da akhoi gi yambado madu nu pa do pra aduni duni akhoi baji do nu pam thula haidro nga amna akhoi pa do BJP yaw ne pra huram ne hai akhoi protest makta yes hai bane adu angang ma tholok ta ga mapa ne ma na blame to do adu ngam ta ri akhoi swai gi naha sing ju hayeng thola kan akhoi baji de pra berai no pa ne ma ne pra huram number 1 ne masai khaling da akhoi ju kem khambiram de yes hain hak ta ga di yes adu ri nga tang gi le ba huji ki haiba flow si da akhoi gi le ba generation khara si na naha sing si da kitang khut pa bi da ta ga di akhoi ne kitang sacrifice to ga ta ga di ma khoi de inor khara pi da ta ga di Manipur khata gi shape Manipur haiba se is not only for the youth by the youth of Manipur but every person magi irrespective of magi social strata khangde ma farmer mo ombe ma chinmi mo ombe lomi mo ombe ngami mo ombe bureaucrat ombe police ombe anything adu kangu sing sina at least masagi ojabo sing kitang thadok pira kan sida tungi demo ta khala kan sida khajitang sing timing sida wa ngang hongdraba kitang to hongdraba no is no howdraba gray area se gray dadum lehla sina hai ta gadi save Manipur se masigi oi but save Manipur se kanana save to ga da mapane la amin to don te UN la to don te it is to be saved by the Manipuris akoin to ga pone adugi mathangi process to di electoral process to kem laksana ni ko kamai thamjage but youth ki hojigi movement ti yamna maru oiba matam ama oire and the Manipur needs the youth of Manipur needs to make a stand up so thamjage okay thank you very much amarik chumba warol tambiri makha chathaja boinai oja Birendra da lakchage oja Birendra hojik se khoigi yamna haidi ikui driba da khoigi regime change to bagi kaino sima issue sima khoi tongan ba country da ui Afghanistan da Pakistan da Sri Lanka da Bangladesh da Nepal da ado masigi achau ba issue si oja Birendra khoigi corruption sina yom kanda haidi ngasai dum forefather dagi dum nungai ba haidi muscle power leiba money power leiba khaktang sina hingbagi phiba mam khak lakba aduga middle class family
adu natraganda na kang sagi poverty line da lai basing jina adum kakhalak pa ngamdawgi phiba mangkhak ta leirak pasina maram orakanda hojiki khogi JNG gi movement se la akanda Nepal gi Bangladesh gi ikui dribada recently makogi regime se change tawgi bagi phibam chu duma ui aduma pu hojik si even India gi su lairi basida ngasai gi Cockroach Janata Party si hoi recently makogi issue sisu nakalam rom da yamna impactful oiba makakni aduma pu sigi phibam sida even media si fourth pillar ni masi middleman oina laigadabani haidana lairi basi bhokta even ngasai koina social media da uzabada Arnab Goswami na Sonam Wangchuk na tauri basi bau even thoi bangasi protest si phokba aduma deep state ki khut yawi haibase yes sibo adum thammeba sigi phibam sida di media si middleman oina laigadabasi laitre haibagi national media si pabuna sudum panbiri duni paisa paiba singi ngakta oigre masida neutrality aduga transparent oina thabak tauba media house si laisel laktrabani maduduna regime change si taudragadi not India ge regime change si tawbana pharani haibagi phibam amada su youth sing jauji khongjang je changsel lei boja aduna tongan ba country dadi aduma regime change yam recently Nepal Bangladesh adum change tawi aduga kari haini sumaina issue thoiba mayam sida akogi Tamil Nadu gi Vijay Thalapathy lakhre even mahakna inong na ngasai gi regional party da gi kara akanda khoina yengba yabase angang nupi mcha amagi rape case ki keno da manakta phamba officer ani si mai thong da no bagi bo suspend taweba si ne ba political will hari se ado political will se khoi gi di ngasai safe Manipur haraga su hari ba khoi gi Manipur legislature sing si da di political will se yaudabani na akhoi se India gi part ama oina su leiba ade government of India na su dum neglect tawraga leiba sigi matang sida JNG na handak lokhala iba sigumba kaino se kari haini awon ba khara revolution khara di akhoi ana uramdab se dum urai sigi matang da oja Birendra gi point of view di kari kamaina yengbe yaja 2026 ki May 16 da Abhijit Dipke siga mana main leader ama waraga spokesperson ani Saurabh Das haisiga Ashutosh Rangka haisiga moisina wakalon si punsel lakanda hojiki Cockroach Janata Party haisi founded seme why it is being formed karidawi shema ino haragadi ko yamne energetic oiba youth laibak sigi youth sing sigi future there right direction namada lairiba sarkar sina puraga satre madudagi penadaba mayamama mathmoi da laibasi mapan thole kamaina thole laibak sigi bharat ki india ki education system se comprehensive reform sama darkar lae masigi ihausi da moina mang thara changsale kari dei changsale NEET ki exam sida moi masigi ahan ba kanu si thengna re moina changsale iba moi gi pandam sigi ahan ba NEET ki exam sigi sarkar ki failure oiba machinery sing sida failure oiba degi achobu issue ma widespread India across the country thola ki basidegi moina mugdamendra pradhan education minister se masi mapam lokthu masi resign tawgadabani haina achobu issue ma changsale in addition to that there are 5 points ngasagi Cockroach Janata Party sina moina changsaliba dabi taliba makogi kenosigi khongjang sidagi atopa amasu leyeba judicial reform se bharat ki judicial reform se yam darkar oire women reservation bill se women reservation se masimaga akhanani yengadabani anti defection law se phachana chana hangadabani asai anchor na habi giba moina last waruri se breaking media monopoly sine yes sasan pariba sakti pariba sungba mayam sing sina
media si fourth pillar of the democracy se makoi gi khubam nung da challaga tham madugi zero journalism lak paduna ngasai gi political future ama shape to ge habidi madugi destiny ma marai bak ama lep ke through civic engagement ko miyam jing sigi keno tawraga thamoi sing sida loina khoina tawri se sini habadu khanghal laga akoi gi political future ama khak masak mari karyani yamna enlightenment oiba masek mangan thona ujagi haina yamna khanjaba adugumba lebak sigi asengba youth haibetare adugumba mayam singa sigi khongjang sidadi bharat ki mipum khurimak se sagoloi dabarse leiteba adubu laiba topic save manipur echoed at Delhi protest Delhi de sangjan ba khongjang da manipur kallu haiba sigi wafam ama yorokpase sigi matang sidadi ko aina hainingba aigi thamoi da feel to buduni ko thenga sungalasu manipur khaktanatana north eastern state ta leiriba irrespective of caste and creed all communities ko mayam jina manipur gi issue se manipur gi wathok se it touches their heart moi thamoi da yeire habese mediko sigi sikkim gi naha oriba youth sina ngasagi sangsen gi ba jantar mantar da sangsen gi ba miam gi aduk yamba khongjang du da man sep manipur in laura ise kari de gi no hai ta di manipur da leiriba miam sing sina wariba manipur gi issue sina north eastern state sing sida piri bu saipu punamak sing se ma realize tawre aduna ma Delhi da high be kari no hai ta di Delhi becomes a center where ngasagi problem khuding maki solution gi mapham se Delhi se amakha oi haibane ba magi wakalon da faure se ko ainu sun uzabe bani aduna awang no pok lamdam da leiriba for example Assam ki Mukhyamantri ko Hemanta Biswa Sharma ma amukana Assam ki Chief Minister orakre chumme ma na Chief Minister orakre ba matungda Manipur ki matang sida masu nuai tab mayama mo phaunung gade tawgudabu ma na khangada ma layeba ma gi part ama oriba Barak Valley se Silchar gi Jiribam ga Manipur gi Jiribam ga tainaba Jiri Turel gi wang masida karigumba law and order situation se phalak taba matamda Manipur da madugi chaitheng ama lae then Myanmar da irang thopa matamda madugi chaitheng se Manipur da chauna phange hoje naha oriba singsena future se kamaina urake da society masgi ahung ba porok na bagi yamna kari haini tangai phadaba ejenama haibata gadi youth cinema ko adu moina education da yumpham oireiba main trust sama piraiba Dhamendra Pradhan da ka hairaise hoi Dhamendra Pradhan na being education minister ko oirubagi hairpagi wani but mogi manung da underlying philosophy youth sing sigi thamoi de cheliba phauriba dudi ko समाज की सेवा तौगे हाइरबा लेबा की लुचिंगबा ओगे हाइरबदी लारिक लेसु हाइबा हाइबसे असिमदि मच ने हाइबनिदा को खोगी चीफ मिनिस्टर ओइबा मीमा थमेरगा एडवाइजर अफबमा लैरकांदा चीफ मिनिस्टर सु लारिक हाइत्रगा सु ngang थोक्त्रगा सु एडवाइजर अफबदुन लैरकांदा लोइना मक सेम सारकांदा मुख्यमंत्री चीफ मिनिस्टर ओइबी आई मुख्यमंत्री ओइबी आई और लेबा अमगी मफम अमगी स्टेट अमगी लुचिंगबा ओइबी आई हाइबदुदि चटनबा यारोय हाइबनेबा को मोइनो से पुखलाई बुक पोसे अदुदा मोइदा फावबा मखक लैयबा मोइदा टच तोबा करी दोबगी दमक्ता नो मणिपुर कल्लो ओइना हाइरा इसे हाइबसिदा खोइना खितंग मनुंग हुचिन्ना मनुंग हंजिन्ना खोइना उबा याबा पोट अमखक लै यस 2023 दगी कुकीगा मैतेगी मरक्ता थोले followed by नगागा कुकीगा मुथोले next with which community karamba community ga noba akoina moina muksandar toy kumai se loi roi bako sigi kumai se loi roi nagaga kukiga gi hek mathang sida kukiga mamu lakhine ba madu ne ba khoina hojik predict taw gata se then another point amana Manipur si India ga mena maroi ba mafam ama oina laura ibai karigino Myanmar sidagi tangaba
prithvi ki mafam atai da toina phangdaba adigi marang kaina su phangdaba pothok mayam ama Myanmar de leiriba se Bharat Sarkar ki lengak sason de yauriba yaitung khamdong ba luching ba kharana madu uba madu si ngasagi ningtam na pothok pusin tawba yana na ba hona ba matamda Manipur na nattaba Manipuri kharana madugi obstacle ama khudong thiba ma khudi thihan ba ma moida piba aduna India government sina sorry Bharat lengak sasan de yauriba angam mathau khoi gi luching ba kharana ko ngasagi moina tawge na khali ba pot sing se ningtam na tawba yarak taba athing ba khara lerak padagi madugi athing ba kangbu do kana no je khanto kanda o adugi athing ba dudi kamaina thugaira aga athing ba do lokthok ka dege da Myanmar da leiba Myanmar sarkar ki mayok da leiba kangbu khara mu makoina mu season rak paneba aduna Myanmar sarkar ge mu mayok da lal hauraga ngasagi akhoi gi kangbu sing si takhaina ba hona rak paneba asigum ba panamak se sigi history se hojiki chakhatlaba era sigi North Eastern state khakta na teba youth sing sigi thamoi da loi phawreba karigino sukuina Government of India na Manipur da thoibo wathok se lotion da na thamise karigino haiba se mokogi analysis da observation da makogi thesis da loina ma ujik se masi naina ba hauraba neba se very recently I went to Karbi Anglong ai chatlure ko adi Dimapur chatle then Guwahati chatle Bangalore chatle Delhi chatle akhoi ga khangna chana ba maru mapang sing dona akhoi da hange ba noi Manipur city yam nuai re ne yes yam nuai re moina hai there it seems there are two government yes you are right maramdi hojik oriba chief minister sigi mamang do oramba chief minister duna noma Delhi gi angam mathosing unaruraga halapa matamda sumaina tamme chingi sason chidi home minister na pairage tampakidi nang na pairo haidana sumain tawdana haina gi basulai aduna hojik su akoi gi Manipur da leriba sarkar sina tokthorapa activities khuding maksing sida chingji yo da badong na tawi aduna takpadi chingi administration ji rule si kana na tawge da Delhi da leriba home minister na tawbadong na tawi makosu dum khange koina haider so although we do not disclose to them they have already conceived it khange bapta ya ko aduna asigumang mayam singsi powerful kanda pelaktraba angang Sikkim da pokpasina Delhi da koigi Delhi si solution khuding maki problem khuding maki solution gi center amane na khalaka na man Delhi da kholau si laura ine ba ko aidi ahan bagi round sumaina thamjage Okay, thank you very much Choja makha tathaje boine pabung Nabakishore lakjage pabung hojik thoiba khoigi Delhi gi protest pu oiro sigi issue me am si amuk BJP के कार्यकर्ता साइगद्रा BJP supporter सिंह सिना मु हाई सी इंडिया दा BJP सी नमथबा ngamloi haiba khangbadagi political party kharana hari base akhoi NEET sida issue amakak NEET ki exam sida paper leak oigi basena issue amakak oirakanda youth sing sida haidi mislead tawraga brainwash tawraga issue si thokna ba sinbani haiba kangbu musu duma pabung yaudaba nateba BJP supporters BJP karyakarta singna sigi matang se pabung tasengna Manipur ki context ta pusalaga yenga su pabung even adum lakadoriba 2027 ki election si karigumba BJP ki phibam si yamna taroidaba makhoina winnability gi sanje sunglei hek leira oidaba oiba targadi president rule phawa thamjalakadra haibagi chingna ba phawa leiri baneba aduna hojik thoiba Delhi gi protest kari kara ama mayam si makhoigi BJP gi karyakarta supporters singchina hairibasi Modi si India da namthaba ngamaroi habasi khangbadagi minsi leirakta NEET sina course ama ohelakanda masigi kenosi naha singsi mislead tawrakanda makhoi sida brainwash tawbani haiba statement ang su pabung khoina sum thi paba da su dum thengna jai sigi pabung sigi matang sida pabung Manipur ki context ta su yenga hajau jik thoi bising ji yenga da pabung gi
assessment ji pabung kamain to be pabung to tami Hajik Pauda Lady Ba Crocos Janata Party na Sanction Laiba Kunjan Sidadi any opposition the Laiba political party ga Makoiga Mari Lane have a Praman Late Ngarangi Togokta Congress Party na Makoiga Su had issue Sima Labanina Crocos Janata Party na Toriba Kunjan Duga Matamdo simultaneously oi haibagi wani adugo issue di karigamo cockroach janata party na hariba protest taramdraga su congress party gi di aina sum ubada all along parliament session la ko sida mo koi protest tawgani haibagi adum preparation leibo oina tawi aduna aikoina cockroach janata party se opposition gi congress party or aam aadmi party natraga south india leba party singna makoin insil laga tawguni haibadu madi aran ma soidna oigani ana idwai to haijage ko aduga atopa amna any kind of democracy vibrant over democracy hai ko vibrant over democracy ma leba da yamna free over media ai press ki freedom si yam maru oi ana hai maru ana hoji ki government ki wing hum lari dana ko legislature judiciary adagi executive lai ko mari suba koi fourth pillar of the kasegi democracy se koi ge media ane hedra koi loina khali khang edana media si yam maru oi media si na amarom da government ki tauriba thabak thogong sida maruana ashoiba leiba singse mase investigation tawraga puthokpa aduga praja mayam da khanghan ba haibasi all democracy da zum chanaba mane hariba adubu laibak thibadi media gi freedom se india da di yam no gi hantarakpa ji 2026 ki press freedom index da india se my position se out of 180 country gi manung da India ki ranking is 157 the like hariba 2025 tana India ki press freedom ki ranking is 151 lai aduna sahi ama sida ikoi ki ranking se taruk hantare hantare si maram je kaino heta India da leriba media sing se yamna free wala work tongde press freedom habiti media leba journalist khangde other traga media house ni khangde mokoina tarib se without any fear or favor hai tare ko chumna independent oina achumba fake adudang report tawba adugi mong se yamna leitre karigu matam dadi koina tum thengna gibida media gi da yawwa kari hani ko one Mr. Guha ga tawba ate te kari hani media gi news click ka adugi media gi person ga se read tawba government tongan ba means government agency mayam sinaraga read tawba phaba punba jena thamba sigumba journalist sing se pura free ohenda ba makoi the intimidate to hanba ki hanba adagi jail thamjimana singba upai kya se sine se pithri punum khange hariba adamai do media na free oina work torokta matamda casualty ori se kana no bada democracy ne hariba kaina media na man to godo mathawro toroktragadi Ojiki government tauriba singsida aranwa leiba khotpado puthoroktragadi democracy se fail orakadoi ne haribo aduna laibak thibadi khoige press freedom se india da khara yam hanthagare yamna low in legre mase tauriba ingasai ahama round haigiba aduna ni masagi kari hani government siga pesa paiba mi singkiga mari leine khiba mokhoi media housing si on tawkiba so aduna dumana government pangado ba du news adu khaktang kari hani koi phongba iba ngangba toropusine hariba ko aduga manipur gi context ta de koina budi manipur gi di media housing si tudongna masi yam kana kena tawbusi yaugde haidi yam kana threaten tawdra khotna adobu ahamba koigi birena chief minister oiringe gi matam 2017 degina lakuma tamda yamna koina kari hani media bu thatan tawbusi koigi journalist ama NSA da pandra khotna dumai tawna thamgiba khokeba social media da post tawbagi adugi BJP ki policy natra Narendra Modi gi kari hani asugumwa wagi policy khado criticize tawruba kaudang natraga urine ka leyam phani ga haibadu amase scientific oide khote ka na haibadu asai yamna vindictive oiba mong da government
NSA ka pansin ba ada masu pan ba suai ada ba ek ni NSA je koi DC oina district magistrate oina lerami ada NSA gi pan ba si ma si ayamana kanone punishment na te ba is a preventive detention ka we NSA je preventive detention ai de koi na kari wanu pa amna tungkona public order da kai ga da ba law and order kai ga da ba du ma thabak to ko do tawdana bai dang ta temporarily ona ma ko confine to ba detain to si to gi adana hauge ba hojik le ba ko Sri Y Khemchan gi sarkar da di sumba journalist ta mai to na attack to ba tiki han ba kholan ba si ai hojik phawbudi kya ude adu hana gi en biren gi sarkar da di yamna social media ra post to ko journalist sing si amana mana threaten to ba jail thama khopa si yam to gi madu yam laibak thibani haina khali madu amu hana tholok to su o jino na khali aduga aroi beda hojik le ba khoi gi Manipur ki situation se da aikoi bu kanana kan bi ga da gi haibu question sin he ba aikoi bu save Manipur ada kainona khoi gi numit kharni gi mamang da hojik ti Rajya Sabha gi MP ju oi re aduga BJP ki state ki president madam kari hani hojik ki president oi maming du ko re Sardana only BJP can save Manipur ga na hai majudi yam rhetoric ni political loi ba aduga makhoi na to thorai ba BJP gi thawong adon jo hai bra ado moi to thorai ba thabak thawong thawna mawong sina di Manipur kan ba gi thabak di hojik phawda prajana amata u di hari ba pangan thoktana adi lausing thoktana natraga thawna leina Manipur se kan ba gi mawong se BJP na tawbusidi u di je aina haiba gi khakti wana te BJP bu Manipur leba praja sing penda ba yam leire hojik sibu hare ba masi gi result je election la kani adubu ai am the but and am khakta hapse lauge ko ai khoi gi Manipur gi praja sing se kari hani khoi gi maite ron da phajada ba lengoi da har ga di machum chaba kangbu wen khram lei ri ba machum chaba ngase power da leiba BJP gi MLA natraga BJP gi minister du gi magi mangon da gi khudong chaba khakang lauraga masa masu thabak hapka da ba natraga magi leiba kari haini nungai ba posting du hongdu pi ra kadrai na ki ba adugumba yamna loyal oi ba BJP haba party sina tawriba arahan be singse usinna da ba adugumba mioi kaya su leitabadi natti hari ba aduna ikoina simply koi BJP si mathangi election da kara roi hana just adugi predict tawrubadi khara luni kaina da Manipur gi praja singsina adi Silambaram ani hum lai praja si yam lai re hai ba lai ra bani na ngasai gi paisa si yam darkar loi ba ikoina public ki kari ka sum sapa khopa khulak lai rak da sapa da ngasi gi chak ising thong ngai lai da ba ana ba leiba matam da leyeng na boi paisa lai da ba hoje leyeng muga se paisa yam change ba ya sindak se tablet ke strip am da lupa changa ka yo lupa lising ani ai se icham cham ba leyeng ba da dum change re ba adu ga MRI NOI ka toruk matam da ni lising nipan lising tara ai se minimum ni adu hospitalization se private hospital da ka ma tawra di lak ani hum ai se minimum ni adu masil leiba se ayamana leite re ba adu na masigi paisa se leita bani na ngasai gi hana power pai ba mi singsin ma khoi da depend to gi culture ama haidi ma khoi da ni ro haina haiba gi gum gi adu me culture ma to gi ba sana Manipur gi praja na tho ga chen ba ya da na ba chen da na ba ma khoi da ni ra na ba gi adu me culture ama environment ma create to gre re ba adu na praja sing su pai le taram ni na ngasai gi vote ta paisa longning ba yar ga di ba party gi bo candidate amata da na ta ba ani da gi ohum da gi longning ba ma jo senpham ma mu oi ni gra da na mai tong to ba adu na paisa gi chang si su no mo gi hangalak ba adu na ma si gi leiba vicious cycle ama vicious cycle ama create tawri da na ko ngasai gi voter na paisa lore adagi leiba candidate na hayung vote kar ga na ma gi chang yu paisa do hanjanna ba mu maduri double hanjanna ba triple hanjanna ba adum ba kana tawri adugi hanjin dab su yawri ni aduna yamna phatta ba adugumba climate ama election gi electoral politics da ngasai achum banata ba free and fair oi election da na ba ngasai election commission na piri ba expenditure gi limit to the 10 times 20 times hena wang na khosa si tawe hari ba ada ai aroi ba dai na haring di asu ma yam lu ro ma tam se da ai khoi khadang wakhal khantha ba da ta lai wakhal khantha ba je
kanana khanda ga da ge ekhoi gi manipur se shape to wa se shape to wa se ekhoi gi shape to si meaning kai no shape to wa se ain khamra 2023 gi me gi ahung gi mamang da lairamba situation do hanjilan ba do ba idi shape to ne na long ni hari ba madudi hai ri ba community sing si nuksi janana lemin na ba ko adada hanjilan ba free movement to han ba ma kana learning from the labor suru non suba no ma pa ba kang na sum suhan ba adu gi film der hanjin ba do aidi shape manipur ne na long ni hari ba adu bo shape manipur se da thing iba break kaw ri ba a thing ba block to se kana kana no su identify to gom dar ka le hari ba kana na no shape manipur sigi against the lazy se kudam wa ra su to na ri ba ku militant sing se they are not interested in career ni apun mo manipur da mo interest leite hari ba makhoi da ge su ge nama da khulai pa hendana free da chalhandana ma koi na tawning ba rampage haning ba hat pa tumning ba tupa smai dong na tamaga di free ani shape manipur ai su oi ba aham da state government oiro central government oiro suji abrogate to suji abrogate to bi wado ga kare ani moi sing je moi apam ba do democratic oi mo da adum demand to sunu hari ba undemocratic oi mo da khulai sin na raga kana to wi adana bharat sarkar na ngak ki moi gi kari hani central security forcing je masigi nuai na bai dang da su he tokshin ba adu su tokshin laga de khulai du de pahel no dana khulai je hek pai ri ma khai manipur shape to boda yamna aruba moi gani adagi manipur sarkar na su masi understand to da ne ri ba especially khoi cabinet minister or ba chief minister home minister ma khoi sing jira lebak se kamai nga ka da ge si khajik tang di khangom di changi dana ko moi hana adi ka taekwondo sanara ma su football sanara ma su adaga adu karbar ma tor ma ga su adi lebak nga ko matang si di ma khoi masana khaitang haitraga su akhang hei singdo khaitang tanabiyo hariba aina loina hai adana leifsi aponte thabak khuding mai se ekoi ek narakum matamda ekoi doctor odi super specialist ka chali dana ko diabetes nare erga anga se gi ms md da ka jing na dreba hojik di endocrinology se di jing ar manipur no hojik lairiba phibam se yam serious ba ana ba ne na lawseri ba chief minister no home minister no moina haitram ni na khaitang ahiba mi sing do tanabiyo hare ba mapan da gera manung da gera ekoi situation je kamai do adun da be do dum matam len ba ge phibam da election ngai be mong da sum to le ga di shape manipur ai se shape sok to roi sauji ge mong ge sum leini adege amuk hana bjp na 2027 na amu halakwa taraga su manipur situation se ohong ba su lege do mande adom ko su wa leine na ai aroi ba round se thamsage. Okay, thank you very much pabung thagachari ai oja paujel jaw dong lak jage oja paujel jaw ba safe manipur sida manipur se kanna bo hona bada koi gi village volunteers ke ama koi thawai thagre kai gino hai ko da live tongan ba paramilitary forces BSF oiro army boiro adudana natana koi private militia ne haidana bo tholak tana ming thon je phanga bane ba sumai tawdana ngasi phaw safe manipur se safe taw bangamdri abadi adugi khwai dagi maroi ba responsibilities di lengak na lawgada banina adumapu sigi marak sida chairak sida mu aikoina manipur sina india gi phiba nong da tin kibada akhoi si adumak tongan ta jage haidana india lengak india gi mathakta khulai pairaga lal hoba sing si akhoi gi mainstream da hanjara agi haidana 2023 dagi UNLF ki pambai gi faction kangbu mam halakrabani ngasi ngarang mak homecoming ceremony KCP gi PWG gi makhoi nifu ga taruk nupi mari yauna khoi masi homecoming ceremony pangtok tan khulai sinari bane ko sumai tawdana sisu ta seng harakanda laibak manipur se kange manipur gi damakta india gi phibanong da tin gi basi akhoi gi mangjabani haidana akhoi si lalho ba moina revolutionary o ma oina changi base time to time maning hala ibasi karigino haiba wahang amasu hangba yari ba oja paudul jawba makhoi si su ta seng na habidi 2029 boki manungda north east ki extremist insurgency group si loi muthat kani haiba amasu ministry of home affairs na thokpa kaino makak su laigre aduna hairiba siga haiba khoigi lairiba khoigi
insurgency group singchina sumaina surrender tawraba matungda tawribasi India lengakna thakpa langda makhoi sisu thukrabra haibagi wahang amasu aja paujel jawba laiba aduna sigi maraksida kari haini law and order sidi pura failure oire adagi economic pura sobanina hingnabagi lanpamda means of existence da khulai pairaga thokiba singsu miyamna thajabasi makhoi da thamamba thajabasi mangsilakba ngamna ba hingbada masi punamakti good governance ama leitabagi achauba mami makhakneba ja paujel jawba aduna ngasi sumaina ima leibak ki damakta mama leibak pu nungsijaba sing makhoi da khulai pairaga ima leibak kangani haidana thokiba singsu tongan faction thoga surrender tawraga homecoming ceremony pangthorakpa makhoi gisu jahi ahum bogdi tha amda lupa lising taruk pigani hai lupa lak mari masu makhoi gi amnesty pigani hai babudi tai aduma pusmaina makhoi da maning hanba makhak lakpa aduga miyamna makhoi da noma gi thajaba mangak pase sigi matang sisu India lengakna thakpa langda makhoi se pura thurabra haibagi wahang amasu ja paujel chawba yamna hangba yaba wahang amoina lai kari kamai thambini ngabsa yamna phajaba wang nai jab tare ko adada masi akhoi gi hanak Hindustan Times ki al ngo akhoi gi RK yes sanayama akhoi gi nupi mo khak chada nupi na wang am hange akhoi gi former chairman de ko manam hai akhoi gi nupi hange ko anang thole ba akhoi gi naharol sing sina moi support to do bra natra adali hoibo noi pa keno du support to do bra haina mo na hange adu da huziki decision is the akhoi gi former chairman ko mi di yes moi na ke peace process to tholoke why chane ke haibo ta ka su adu su ai ki su kai de moi na pamba adugumba step amani khongthang amani moi gi political wa initiative amani peacefully when way chana ge haibu ku kai de adu unilef di hana no param de 1980 da adai de gi haw matung da akoi gen late 92 dai gum da kulai pai ba khoropane initially adu kulai pai ba kudi mak su khoi ta mi ta hat na tup na khot na to na te kulai pai ba gi political agenda mali political kanoma da kari haja bata issue ma haja bata aduni haina anna hai adal riba kangu singsu mogi kanoma ni wakal lo namani sida thole ju tongan ma mani adu almaina haire aduga hojiga haibu nupi su wang pahum yam phajade india go haibu godi mi demo da amadi lai adu uncle megal na yamna phajaba mongom da without losing his school hai tare ko am gyan ta na khume hai tare adu provoke to no hona pot am le apoi da ara alla man gi su respect mi yo do mom su u hai jaba tare ko ana akoi gi mi su magi political ideology da chacha mi am yo ngone lal hobi hojiga haiba uncle megal hai samana ai sumain to chahi ni phu na ka thora bani adu ai hojik mayam gi dum mateng pangni khulai pai da ta ga su haina hojik interview ji hai jaba tare ko ana akoi na lalaubugi interpretation ama piba ga lal haubugi haudokpa akoi founding leaders ama hajaba tare ko maduna hayapa wahaidu gadi ali bona hayaba wahaidu aduna lumba taban yam seng hajaba tare ko adu mana chamana ba magi angi makhada leba mathak ta leba myam le maroi makha thaba party tongan ba le mani ko harun lup myam hajaba tare moi ju tongan ba moi party go constitution le jara mani tongan ba moi mijeng le jara mani adu hojing sai gi host na hybrid maina akoi gi lal hau bai si dita sen hakana kibam ni thok de yes lal hau ju ki da bra ko akoi gi ntro hau ju leba ki ni na hau ni leba si kana no manipur ki wanante manipur de le inhabitants mam si gi hau la la mane ata gi lal hau ga akoi da akoi na ki do je kai no akoi na ki ta ga di hoi lal hau na ki ba je akoi yam corruption to bo kangu da gi ni pinga da pheng treng to ba kuran ti chinchi to bo kangu madi adu di khangdre ko adu na tabida isam samjaba misam mamana isam samjaba
kenomana individual man haja batare ko kai no ba la la woda ki du bisyo ki bum thokte maram di ma di miyam gi damok te ne sacrifice to ro na tra masi gi rethink am chu thok ta bra haina khale ta ga in the first place kai ba aina la la ho bo ta ga di la na ho ba gi sacrifice to thoki ta ga di lebak thado sakhrabani asomda fight to ni adu ta ga di hoji gi ha ba miyam gi khan ta ga di madu gi Canada extortion gum haja batare ko senseless extortion ming on the forced over loine muk tawe haiwa wadina je de ko haja je but mayam no haina ra pon atene si sing se masi feedback se kamaina low de ge have the question do wine maram di ultimately any pandama phangna na khona ba kan di public ki support yaudana kamaina ya ga ge have wa hang mudi legene ana public ki support sum handak ta ga di mang na changan libra is it progressive or is it regressive haibra tung hanbo do na ta mang changan bo do have do wine adu wai ta ga di hojiki leriba ma gi leriba organizations freedom fighter haigera kind separatist movement haigera whatever am pura haina di yam yawi ko adu ta ga su mokoi su political ideology am le ja pot amane adu nahan tholeiba akhoi gi UNLF ki pambai gi haija batare ko sigi mokoi gi nam khoi gi peace talks to find a solution kenama yes adu da uncle megan na hayo ko no gi sida samai to wahi kara khoi mayam gi leriba akhoi gi interest of the communities ma gi leriba communities mayam gi interest ki thawk to goda bani ma gu ji haiba unique identity le jibu singse preserve to no khona mayam hap ko habadi adum wai sanara kan sida to bu su ki su kaide haiba gi ma han haibi samana na hoji gi haiba na ngarang tholeiba KCP gi hoi lu chungba taibang ngam ba khoi gi laisham ranjit ma na haiba kan da moju sangi changhel lur kan sida amuk thole maram di reason myam se sumai to na khoi na punchi mai ngama hing ta ga su hekta ya da pot ama lere sidi khoi sumai to ni yang wai khoi yam atrocities myam toi ana khoi sumai to na myam di p origins myam ko adu khoi na mainstream tholok pani ga sidi homecoming ceremony to gre haina hai adu government na pi do ba lupa lang mari gi fixed deposit hai ta some fixed deposit khuduk tak da phangdo su na te aman lere question nama number 2 lupal sing tok na yuma masala ba yagadra masi question jimin di ai hapati hangdi hange ana masi thama da lupal sing tok na yuma family masala ba hai sidi huziki matam sidi di yamna wa badila na koi impossible next to impossible hai bam sele ko aduna government of india na huziki hai ba 2029 da amit sana akoi gi lal hobu sing mathak utat kani haiba gi ma pandam ni thami mamang song de hai rew ada revolution na seng ba haiba ta ga di miyam revolution aseng ba haija ba ta ga di mi yam yam bai thok ta de na khoi gi aina uncle megan de loba interview na man so haibi re ko huji bau de khoi thaduk ai putok jadri adu ki wa da hobu do wagera ma do hoi wagera ko horpham ji di chum pandam chum ta ga di if the motive is clear political consistency is clear I ethics clear or tagadi if I think for my kano I masagi tongan wakalunum lai tagadi adugi mi yam yam ma thok ta de ana revolution na chum tagadi adugi dum laigini but karigamba revolution to lead to ba na taga kano to mi sing sina akhoi gi masagi ojaba masagi kano to bakana na ba amadi revolution gi mingda miyam da nampu sapu to gen haiba tagadi then that will automatically be regressive tung hanni haibi pot amadi adum ma'am akang ai sing su ma academics ma'am so haina le pone and need of the hour de hujiki le pot akoi gi kare haitare rethink reassessment re-strategize akoi loina ma hujik le film sida kamai to sang nge de haitare society de le akoi state actor wagera non state actors wagera civil organization wagera for example hujik haiba issue ma'am sida akoi civil organizations hujik laiba save manipur sam law go ma yes banner thetana khotna hujik haiba pot sing save manipur ki keno de khoi kai ja khare yes issue sing se natra khoi hujik loina okay tare na le bra akoi ji san yare cobra me am la ai natra khoi smain to na si thok pa de kan akoi man le ga dum akoi ji pen tho se haira ana yam lu budi final word te hujik haiba change ti akoi so called democracy in the labani na andaki 27 da lakira 29 da lakira BJP gi ngasai koi yam haibi gi ai kitang di rejoin to ji BJP na masagi makhong da yom pak na yasin jabani kamaina manam di younger generation na khana ba hogre yes
angang sing de lehau du na tro bo thar du ji moi na tra ba an jing is sat khini ahan akon gi wai ne but han du ja khoi na tro na du lehau du na tra ba na du na han du yang ta ga di what is the future of any political party jamana na what will be the future na sing ya ga ta ga di what will be the future future no have the of any organization of any community of any people in power adu gi tungi yeng kan hayeng akoi na noi gi tungi damak te na hai kan si tungi damak si na ha sing hoi yumbi oidu sing sing gi yam na maru oi pot ne but now is the crucial timing adu yumbi sing su gyan ta ga di hayeng 2027 gi vote ya si da moi na ha gre ba vote pi re adu ne ba ain ha je BJP gi hoje gi hai ba kano se issue se kare ma solve to hodra ba akoi gi dhamendra pradhan resign to dra ba ama to dra ba hengal la ba then maybe just like as I host no havi gi ba when Nepal 2025 to ba BD Bangladesh to ri ba Sri Lanka to ri man India thok pra na ta thok ta bra have the hoje how mai ta gi mai jaw bi kha how ho ra ba ne kyam chong ho ka de gi have ji yeng na ba ta mai tham jage okay thank you very much loisilak pada ai oja birendra de lak jage oja birendra ta seng har kan da hojik si awon ba amadi even Manipur da su khara khara di lakte habadi yaroi adumakpu masi la e habaje hoji khara gadi malaga hayeng election haido kanda only one day se du da khanggadoi ne boja adumakpu miyam na hojik pam isi akhoi gi Manipur da not only in Manipur haidi ngasai gi vote lepa ya ba magi qualification chap cha ba tham da ba lepning ba mi mana vote adum lepa ya ba criminal cases me amam da chen ba su dum vote lepa ya ba gi masigumba makak lai ba sina su adum mangja ba di yam na lai ba adumakpu pesabu lai ra ba money power lai ra ba muscle power lai ra ba za birendra akhigi tongan be assembly constituency da direct chung hai ta ba education gi mami chung yaw da ba ma su adum constituency du gi representative ama oi ba se khoi da ui aduga magi advisor haiba matam da su kari planning kari program to da gi haiba matam da khoi thing teng tana bagi mahuta du teng oina tana ba thing teng tana ro di madi yam khang bani na machidi engmon da hena o pasara kani haidana masai du teng du di tawrakanda ai khara di khang ba du tarde ai su kana ba oija ba ngai pabung na su dum pan bi bu do mai gi khudong cha ba khot ba do khara dum yeng na ba du na sigi poche dum habidi sigi jaga sidadi akhoi na khang ba na tabani na thing teng hadi economics oiro amaro si budget ki matang na si habaje taude sigi poche dum ngasagi khwaidagi maru oire ba representative oheli ba voters akhoi na su still hawjik akhoi masigi poche makhoi lale khangna not a single voter not raise their voice raise taude ba akhoi raise tawgale akhoi gumba raise tawgon ba misina even akhoi gi AC daga akhoi ji angaw bone tari se aduna oja birendra ngasagi lairiba lairik haitaba education gi mami yaudaba constitution karino khangdaba si board pukar gadi advisor even oja khemchang gi matang da magi advisor thambasi thamibe advisor si mangonda kari hana oirami ba magi post na mangonda pigadoribe advice karino haiba matang criticize tawba laigri baneba sumain tawdana constituency tongan ba constituency singsidagi chigum mamayam sina men man ta dana dum lakpata gadi who will save the Manipur kana save tawdino oja adu tardi hojik laiba revolution sida naha singsina younger generation singsina revolution ama poraktana awan ba ma porak pa habse oja birendra adu kamatik tangai phadi haina khale aduna matam amada khoina khanbada khoisu election si kai chu mun khangde hojite naha singje yaushal even social media da khoina pa bam da adu ke khangna ire aduna sigi matang da as a senior journalist amasu oina akhoi electoral politics ki matang sida younger generation singsina makhoina tungi yumbi mo oi hogadori banina Manipur si kamaina safe tawgadage habase makhoi gi makhota hojik leirabane boja oja kari kamain thaminingi anchor na hangbiri bedu ko ai mathang sum hajarake hojik si
Koki ga Naga ga Maitai ga Koki ga Kanabasi Kartaki critical issue ne na kan badiyate. Takpiri ba haibiri badu. Ako gi critical issue sigi manungta crisis sigi manung sida amani hajari ba ko. Thola ibasing si ako ne righteousness leader se election lakpa matam sida yamna miyo bagi simadi matik chaba leader ama orapang ngamgani ko habasi ako na khanba ngambagi kano si isa sida karigumma matamda ako gi adugi hak se aigi darkar leibaduna hemnan gi dana karigumba sakti kharana hata leira sakhiyaba econom ta haizage ba ko political journey sida Manipur da leiriba kendra humpu sida tama mada Congress na bupairo BJP na bupairo JDU na bupairo or any political party amagi mihuttagi marai ba phadana kendra dugi ma representative ama MLA kendra dugi oina mihut amo oina kare ena khalase mana magi mafam dugi kendra dugi specific magi constituency dugi miyam duda chatliba punsigi mahing sida awonba ma ahongba ma mana poropang ngamamdragadi mana MLA oiruba dugi kana ba karino habase masana khangadabane. Yes, very true. Let it be anyone else ko hoji honorable YKM Sana Chief Minister oire maso tu mangayaba innovative idea mayam amana yamna youthful oiba kano sing si na sing se asigi asengba chumba lambi ama tungi apaba lambi ama shamamge na adugumba innovative idea amada wakalon mayam ama putokanda luchingba mo oira agadi adu khaktor magasu Chief Minister oirambagi mahiya leke dorake ko akoina akoigi voters su dumangaire candidates su dumangaire how far the candidate is trustworthy to the people to the society mihut amma oina mirep amma oina songthorai ba misak to miyam la karai bok thajaba ya ba misak amma no haibado adu su akoina voter khoina ko miyam na haitare adu su khoi khara khanaga dabane ba how far the candidates word is acceptable to the society mirep oge mihut oge haidana songthorai ba mikhal da mirep oge na songthorai ba misak tugi wadu miyam duna kayamu yam tabiya ba wa oibage haibadu su miyam na su akoi na su khara di khanga dabane mirep oge dana songthorai ba moi khara khaktuna su school sage thong sage adilambi semge adudagi di pukri tauge community hall sage adu tauge da tauge haiduna haibadi either construction of road bridges or building adu kaktana MLA dugi sangsar na te haizari bako main focus ti cultivation of human being haibane ba hoi of course ngasagi Crocus Janata Party gi ngasagi abhijit hoina luching kanda irang hore ko asida akoina thamning bakhar lay hoi chume BJP ki aphabasu lay ko they could challenge with Pakistan Pakistan challenge to ngame mukhai ngame prithvi da akoi gi kari hani gun proof gari mayam aphaba mayam masaba ngame to some context mokoi gi aphaba mayam lay tawbadabu Crocus Janata Party gi jinji youth singjina ka haurai basidikpo ngasagi semgat sagat pakharana parliament phajana semba adigi di temple nama phajana semba express highway ama semba adudagi di train phajana semba adu khaktana prithvi natte haibane madu punna maksing do miyo bagi wakhandagi knowledge dagi tholakadoi ba adugumba wakal knowledge mayama ma thola kanda rapidly changing scenario of the world sida aisu lebak simagi bharat ki aphaba apauba asayam la leba nahamani hedana saktak sa gaina thokla iba mayam singdugi future do exploit tawra agadi kana na bu waro roi doino habani da sida thamning ba pot khara leba moina khoigi jinje hojiki Janata Party Crocus Janata Party senator pasida manung da chen ba artha se akoina sum u khara leba ko ngasagi parliamentary accountability principle se sarkar sinamasi inga ngakta badong na tawba ko responsible to the
people habidi responsible government ama oibagi madu ki accountability to prajada thamgata do madu answerable do iyo oiraktaba adugumba mayam sing adugi penda bakhara leiba kanagumba kharana academic education is very much interested kanagumba kharana academic education is sumpam pam deva those students who are willing to appear the exam that to be conducted by UPSC adudedi value based education do na mang tharga lakpa the most important is to be a good human being aina khwaidigi phaba mi ma oibado aduna khwaidigi maru oibane na khallaga value based education to the net laga larik tamakpa IS oiraga so IS mayam gi marakta unique oiba tomthin oiba top oiba misak amaka oijagi na pandam thamaga lai su tamaiba satra mayam sing dugi sagi khongtang khuding makta apan ba pirak padudadi makoi sida penai da ba mayam amaka poeba ko aduna moina haidi basida nasagi Sikkim gi a youth of Sikkim ko mana has given us a message akoida to the people of Manipur especially to the youth ko aina di smaina haiba ngameba I could confront with the government of India representing or on behalf of you knowing me am awa anado Sikkim de leriba aina power kanda Delhi de Satlakanda Manipur Kallo Haiba Delhi de Tokpa Irang the Mana Adu Akoi Mam Gidamakta North East Gidamakta specially for Manipur Gidamakta Laubunga Meba Sigi Parase Nakoishu Kaida Ulege Habaneva Aduna Aina Hining Badi Akoina Aigi Punsi Sigi lifetime lifespan Sigi Sahimar Pu Suba Humbudra Nitoi Suba Aigi Aroba Miku Paududa aina paisa lerakanda paisa haibasina aigi punsigi nungai baniko haidana khalla sum chatki basina hayeng magi punsi duna lorakanda mana angam athau oirambadugi khudol amadi future sing da amata thambiram deba future do shape tongna bagi lambi amadi thamam deba aduneba ngasai aina hairis do yam energetic oiba adum kematik thauna phariba Prithibi sida thoiba thodok khudimak sing se loina challenge to ngamgani haibigi sahi tangkak amade hingiba angang sing du they are not being able to put on the right direction to find their proper destination ko makoi na punsi sida purpose ama hingbagi life ki purpose ama lairibado madugi pandam madugi panthungbam dubau yongna na bachatpa sida sarkar sina makoi ba achumba asengba lambi amada thabi de abadune ba moina waraurise adugumba mayam sing ado nogi senja thumja khara khakna satra mayam amagi future se madu loina mak exploit to we have never madu dagi di wadiam chok thopu ya ba ko but since the time is very limited akoina matam du ten gi bani na pak song san urudubai wane moina social movement amada advocating justice ko equality human rights punamak sing se paliba sarkar sida yauriba luching ben na koi miyam jigi asigumba mayam sing si ude habane uwai bane ba noina particular objective khara khakta chatla kanda sasan for a few gain nokoi gi ojawai ta khara khakida makta lebak sida sasan tawbano haibane ba moino hojik tawrise aduna aina lotion jarapad aina taningi ba poti ko akoi gi Manipur sida hojik oriba yamna mi pung khudimak na leli ba punsi se anchor na su ngasai haibi ba matam da khara palle ba ko nungdi nuai te ba ning tambagi asama da aigi mioi ba magi ngasagi pura dalanda leiba jeep car tongbagi phiron phajaba setpagi adugumba sangsar gi nungai ba sing ado madu laptho okanda nakoi meyam gi damakta ai punsi se ka thoga chalamani nakoi gi damakta ai aphaba khudol amadi pi gi aidana asa umamada chali ba sing aduna magi praja sing dubudi yokhat kadabane ba awana di piro dabane ba many factor da toina makta kanagumma lalam jenu kanagumma ama toram jenu hekta lalam mi tupam mi adu tore ada tore haragana hekta dak tobi basi su ko yari ba makai madu khanthaningai oiba wakhana ma leiraga di khantha bigadabne ba hauji
pau yam tai ba akoi na ngak leitana bazar chatpa matamda ama ma chatpa matamda ngasai gi Bishnupur district ki Thobal gi atopa topa Imphal West ki district sing degi ko ayu angan badega khamena sin baga puraga makal makal gi injang napi mathel mayam pura kan bazar daga yoliba mayam sing sidaisu akoi na sum tajaba da senkhai thumgai tobi bakak su yawi kai so hai loire eba khoi gi thakse adu duna miyam sing duna khalli di akhoi gi damakta noina ning tamba porakani aphaba mayam ama akhoi bo aphaba lambi da luching bo lamjing birakani na hingjari bo sing duda adumaina lupa nom da lupa yang khai lobiro chama lobiro ko porai bo poti gari waira ga la amgani thau tingamgani adegi num nongalam de pung ani makai ahum de hawgala la amgani adudegi hangraga imung mi manga chaba tara chaba sing adugi leitalaira mayam sing do sidegi phangjara pakhara dunu men khatlu duine chaturib ne bako somna na tham de lupa chama laura di sorry nom de lupa chama laura di tham de di pesa kya tarage ba adu da di mi dugi mamitigi mapi du kamai kang doino adu di kanada support toruk doino support si lera aroya aduna matamamada akogi luchingba mana legidre nonga kre mana hairam bakara khoina sonthangna na tahoba layaba Manipur da leriba population khara khaksina Manipur se ningtam ba porpangam gadra is it possible to bring by the few population that we have in Manipur adu ta di yumthang da baleba mayam sing sigisu akoi sohojok amadi changdabra sohojok changna nabagi damakta akoi ne kari pithok changi haibane adugi luching bachung duki wakalon gundo adugumba chela kanda khoise mini phu boigera yang khai boigera chama boigera pistok to bulakera ama bulakera mayam sigi tamakta apaba outlook amada ko adumaina changjela agadi ko akoi gi good future simadi akoi ne ikoi koi din ubangam gane ba adu natraba hojik leidiba akoi masen gi marakta amaga amaga taunariba akoi maitai gi masen khaktagi wana chade ko aris Manipur da leiriba living together akoi ge hingminari ba koi masen marakta sumaina mayam ama thoiba mayam singse masi sum thoktana leiraga di ko kaidoruni punchi se akoi we born only once not twice akoi na thamam gadabadi that we need to pass on a legacy that our future generation could be proud of tungda lakadaba mihorol sing asina harau jahugdaba akoi bo matam khuding makta ningsing dana le hugdaba apaba thaba kharadi toram je habado madu khuding makto ai osinu paujel chabo osinu tamoda osinu ko madu puna maksing do pokba adugi wakhandu changba madu mayam sing do changa kanda akoi Manipur se kana matana karigumba makhal gi miyeng am changa kanda khoi gi thawinjin khara de injal aga thugai ba khokai ba karyani charang nan ba thokpa khoi masen ji wana na basin basing do madunga thokna bagi pambai de adugi ireibak iramdam nuksi bodo aduna khoi pokada bani paisa na khoi ningtam ba poropasu yaroi akoi ne leiriba sakti kharana su bharat ki chawgraba sakti bumuk na basu yaroi akoi masen jigi nuksi na basina unified response ma akoi na madu thamma matamda khongpam mamadu da lepakanda ko anything makoina hulakba maru khuding maksing ado akoina loina nga thopang amgine ba matamduda khongjom landa khogi ipa ipu singduna bom langa asuno mai ka pasu thang nga thokhe haba khoina parada tamim ne be history da adumaina akoisu wakhal loksing si leira kanda kanamana sigi lang ji thala aga di khoina kari lang tha aga madunga thokhi gedege habagi wakhalon mayama ma khanba ngamba mi kharadi ahui darka layeng khali loisalapada aina thamjaningi se Delhi da Sikkim gi imno amana haibigi bese masi India si sigi pibam chida sum leiraga diko be manang sai anchor na habigi ba the incident that unexpectedly took place in Bangladesh or in Nepal same thing may be happened in India also in Manipur also for that matter the ruling government better take care I just mind telling you okay thank you very much amno ajay thagachiri amna ngasigi pugachariba topic asida khoi tongan tongan ba panelist amna samasagi ba warol kaya ama thambiduna mapung phahan bi bagi damakta hanna akoi panelist ahmokpu notice window gi maikei dagi thagat phongdokchari loina loisilakpada thamjaning ba waphamdi ngasi pukat chariba akoi gi topic asiga mari leinana akoi gi safe Manipur haiba wahai amakak Sikkimis ki Sikkim gi youth amakakna thamakpa waphamsisu as Manipur macha ama oina
we feel very proud and thankful to you. Yam nungaijay on behalf of whole Manipur. Masimaksu hena tongan ba khoi gi yumthang nariba state ki every youth khuding mang na khang basu oisanu aduga Manipur safe tawagi wafam hek lakpa matamda Manipur gi issue si every issue si hawdagi to from top to bottom issue lairaba domba state amakhakni haibadi whole system se failure or ba good governance ama laitaba good governance ama laitaba haibasi khoi gi legislature sing si matik chadre aduga good governance ama laiba matamda khoi gi opposition gi yam achauba responsibility amakhakni aduna hajik Manipur gi cha iba mai si tongan ba state ki naha sing nabok Manipur kan bagi wapam laklabanina maruina Manipur da khunda laita dona lairiba khoi gi tongan ba Puruki ichil now sing koi mioi khuding makna Manipur si kanang kan ba ngam gadage karamba mirep karam mirep ta koi na karamba mihuta koi gi chahi mangagi yam laba sigun laba yam na maru oira bai koi gi vote ki right si kanada pigadage habase koi na khanga kanda Manipur si safe Manipur habane Manipur si ang tangdi kanminasi eduna ngasagi pabung so pan biba khoisi economically yamna backward oi badum bakak oi rabanina tasenglamak laira halebanina tasenglamak hairiba mirep singchida koina dependent oina bagi policy programs se dumak sindana lairabanina koi miyoiba khudingmak koi mini means of existence da hingna bagi lanpham da koi khudingmak mana ngamjaba loimak tawi adumak oi targasu mi mo ina pogadi ai gi dignity haiba madi lei masi dignity sim khak masi gi boundary se nga akanda ai khoi Manipur macha ama oina Manipur si kandaba yade haiba gi wakhalonda ngasai tongan ba candidate tagi pasha lauragasu Manipur kanba ngamba miyoida khoina vote pc pire iba paisa si nakalamarom da yengraga akoina nongmada lairiba pot sing sigi taxi aduma akoida return back tar kanda koina phangbani haiba wakhalon duda akoina Manipur se safe tawminasi lakadorbe election 2027 gi election sida akoi Manipur kanba ngamgadaba aduga mamita education mangan phajana leiba constitution karino munna khangba miyoide khoina mamal yamlaba chahi manga gi vote se pirakanda amuktangdi Manipur handaki 2027 sida kalhaudaba targadi Manipur mutpa Manipur kan bahabase 2027 gi election sina haidora aba matungda akoi khangadoine aduna punna chahi manga gi vote se koi adugumba Manipur kanba ngamgadaba misak amada koi ai gi constituency gi khwaidagi matik chaba miduda paisa yengera yeloira akoi gi conscious over decision ama lawminer kanda Manipur kan minasi haba warol je thamjabga loinena ngasi yoinadi miyeng tabiro khwai punam ke mafam dagi kainena baya thangni jari till then take care, stay safe and good night. Northeast window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
Hariba thabak asigi Indian license paibiba miyoisingi thagi oiba salary di lising yankhaidagi hauzagani. Gulf license paiba miyoisingi thagi oiba salary lising yankhai mangadagi hauzagani. Ahum subada Beharan Water Park ki female retail staff tara kauri. Hariba thabak asi apply tobiningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani. Thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani. Hairiba thabak asi thagi oiba salary lising maudra taretagi hauzagani. Pamarol gidamakta 7005273217 natraga 9366230077 natraga aikogi office Northeast Window TV Building hata New Chekon Road ta lengsin birau.